oza adu marathon hai batare issue se ke mori leinana ngarang nahan khogi MLA sing ngarang pangthok ki mifam asi korpa matam da hai batare BJP ki national president JB Nanda na korpo ibnina karigum kharadi hai batare awon balakani natraga khogi public government ama sham na bagi matang da ohini haidara thajabli haidara photo ki bani mifam asi miyamna panabu matam da JB Nanda na preside tawdra haidana panara mani adubu nahon thodang su yauri mifam aduda JB Nanda yaukhitre BL Santos samadi Samit Patrana preside tawkre haidba wafum yauri oza masida lakchani bo wangsi mamang da su kayar Delhi da chakre aduga hantakki chakhiba matam da su JB Nanda khogi BL Santos khogi national gi general secretary orba aduga Norris in charge orba Samit Patraga unaraga halakhiba aduga hantak lamba da su makoini lamba aduga miyamna khogi JB Nanda yaudra haina panaramba dusu BL Santos samadi Samit Patrana preside tawraga anda mifamasi pangthokhiba Osam masidani aina hangjani mo wangsi JB Nanda khogi BL Santos amadi Samit Patra ki matak laiba khogi BJP ki president JB Nanda amadi India gi oina luching liba home ministry junior home minister adigi prime minister unabagi thak ama khogi issue sigi matang da yokshan bangam da bagi phibam amas laiba si osa kamaina yengbe masigi matang sida mathangi khongchatagadi akhogi issue si pukhanabagi damakta national president JB Nanda natraga union home minister Amisa natraga PM unabagi tanja adumasu lakani na asa tobra osa kamaina yengbe JB akhogi BL Santos amadi Samit Patrana akhogi Manipur gi oina kupna yengaga leirabra haiba wahang ama laktabra osa kamaina yengi mismatangse Tarangsen Nahan Koraki JP Nanda as a president Magi with his knowledge Kawadi the meeting to Makti Beji Nasagi Kawagi Tabak to the Nasagi organization BL Santos Maruiba Ziklaiba Potsi Aduga Aina Simon Tata Hajagiba the Maitaudana whole issue the Lakomatam the BJP MLA Manunga Lariba same Imunga Haitare Magi in-house problem Jahana resolved to Wamachang Adugi in-house Maram Hakan the BJP Zina minority over Manipugi 60 member MLA 60 members assembly Sida BJP gi masing sina minority over Ram Taragati Sigi Wapam Jona Kanaram the way Yaya Aduku Karigino Havatam da Makoina majority command Taudana even Makoina Lerami Basi Ate partner Magi Alliance ki member Mayam Yaurakanda 55 member never Leramich 55 member Leramiki NPP ki Marak to withdraw to Bogi Karigi Wapam still NPP at Makogi Alliance partner ni Aduna Reski Mangadu Kutani Banakaishan opposition when a lady Aduga Makogi Ama Han NPP ki Lagi Dabaga Luna 54 member to the Adum Jikanong Venom Torcomatamda Adum Makoi Rulingi Alliance partner Hato Dineva Aduna Adubu Makoi Ate do partnership to the Nakandang Hakam Rakanda Mapung BJP Guinea Hidden Lady but 37 Zigi Manunda Aina Samang Giba Makoigi Lady political contradiction Tongan Manipugi Yenga Choba Makoi Tara Mana Nakpa Amadaleraga Taimaya Mamana Lemuriba 37 to Gimanunda Taram 27 to Maksulo in a Tam anaba being the Manipur Ubra Highway to the D, Adu the Sudum question later within a table. Aduna Jiki Pump the Samit Patra, the BL Santos Namagi Secretary Organization, Oina, Taubulina, Aduga Hojiksi, Aquina, Kamina Gadabamana, BJP leadership, Haitare, President Gi, was JP Nadana Piracy, Matam Kuire Loiva, some Tahi Sandu Sandoga Makapur, Galapani. Aduna Makogi BJP Oiva Manung, the Sumagi organization, crisis, Sagadrasi presidency, Mochilu Presidenama, Matam Chana Hapangam, the Vaigadra, Namagat, Hoina Haptava, Oigadra, Makogi, Tongan, Mamadu Party policy, or Amoni Adumako. Aduna Siki transition, Marakamazula, Vanina, Aduga, Manipur, you upon Jidadi. Thoidokna president to Yaudaba Magi Manipugi Sinariba BL Santos Amadi BL Santos na dom organization gi matter handle tawbani aduga Sambit Patrana Manipugi in charge Norris ki in charge oibaga loina Manipugi wafam je ayama matamda mana adum
ꯃꯥꯏꯄꯨꯅꯔꯒ ꯃꯁꯤꯒꯤ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕ MLA ꯀꯅꯥꯅ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕ MLA ꯀꯅꯥꯅ ꯀꯔꯤ ꯄꯥꯝꯃꯤꯕ ꯍꯥꯏꯕ ꯃꯌꯥꯝꯁꯤ ꯁꯝꯕꯤꯠ ꯄꯠꯇꯅ ꯂꯣꯏꯅꯃꯛ ꯀꯨꯞꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯛꯑꯒ ꯎꯅꯕꯅꯤꯅ ꯃꯗꯨꯗ JP ꯅꯗꯥ ꯌꯥꯎꯕ ꯌꯥꯎꯗꯕ ꯑꯩꯅ ꯈꯟꯕꯗꯗꯤ ꯊꯣꯏꯗꯣꯛꯇꯦꯅ ꯈꯜꯂꯤ ꯃꯄꯨꯡ ꯑꯣꯏꯅ JP ꯅꯗꯥꯒꯤ ꯌꯥꯎꯕ ꯑꯗꯨꯒ ꯌꯥꯎꯗ꯭ꯔꯤꯗꯨꯁꯨ ꯇ꯭ꯔꯥꯟꯖꯤꯁꯟ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤ ꯅꯕꯤꯟ ꯀꯨꯃꯥꯔ ꯍꯥꯞꯈ꯭ꯔꯦ ꯀꯩꯅꯣꯒꯤ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯀꯤꯡ ꯕꯤꯍꯥꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯀꯥꯔꯛꯄ ꯍꯥꯞꯈ꯭ꯔꯦ ꯀꯩꯅꯣꯁꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯍꯥꯞꯄꯤꯕ ꯁꯤꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟ ꯍꯥꯞꯄꯛꯏꯕꯁꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯈꯟꯕꯗ JP ꯅꯗꯥꯗꯨ ꯑꯗꯨꯝ ꯃꯥ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯂꯩꯔꯒꯁꯨ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯍꯥꯞꯄꯛꯏꯕ ꯈꯣꯠꯂꯛꯏꯁꯤꯅ ꯄꯥꯔꯇꯤ ꯃꯅꯨꯡꯒꯤꯁꯨ ꯃꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯀꯩꯅꯣꯁꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯥꯏ ꯇꯥꯗꯕ ꯃꯌꯥꯝ ꯑꯃ ꯑꯅꯧꯕ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯍꯥꯞꯄ ꯉꯝꯗ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝ ꯑꯣꯏꯕꯁꯨ ꯑꯗꯨꯝ ꯑꯣꯏꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯇꯣꯞꯄ ꯑꯃꯗꯅ ꯃꯍꯥꯛ ꯌꯥꯎꯕꯃꯛꯀꯤ ꯇꯥꯡꯀꯛ ꯑꯗꯨ ꯃꯍꯥꯛ ꯌꯥꯎꯕ ꯌꯥꯎꯗꯕ ꯍꯧꯖꯤꯛꯀꯤ ꯑꯍꯥꯟꯕꯒꯤ ꯇꯥꯡꯀꯛꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯏꯔꯥꯡꯁꯤ ꯊꯣꯛꯈꯤꯕꯗꯒꯤ ꯆꯍꯤ 3 ꯐꯥꯔꯛꯀꯗꯧꯔꯕꯁꯤꯒꯤ ꯃꯅꯨꯡꯗ BJPꯒꯤ MLA ꯃꯌꯥꯝ ꯄꯨꯂꯞ ꯑꯣꯏꯅ ꯎꯅꯕ ꯍꯥꯏꯕꯁꯤꯗꯤ ꯉꯔꯥꯡꯒꯤꯗꯨꯅ ꯑꯍꯥꯟꯕꯅꯤ ꯑꯗꯨꯃꯛꯇꯗꯁꯨ ꯄꯥꯎꯂꯦꯟꯂꯥꯟ ꯍꯥꯎꯀꯤꯞꯀ ꯑꯩꯈꯣꯏꯒꯤ MLA ꯄꯥꯎ ꯍꯥꯎꯀꯤꯞ ꯌꯥꯎꯗꯕꯒꯤ ꯄꯥꯎꯁꯤꯗꯤ ꯌꯥꯝꯅ ꯅꯥꯈꯩ ꯁꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏ ꯑꯅꯤ ꯌꯥꯎꯗꯦ ꯑꯗꯣ ꯃꯣꯏ ꯌꯥꯎꯗꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯝ ꯂꯤꯞ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯔꯛꯄꯒꯤ ꯀꯩꯒꯤ ꯋꯥ ꯄꯥꯎꯁꯨ ꯑꯗꯨꯝ ꯂꯩ ꯃꯈꯣꯏ ꯃꯔꯅꯥꯏꯒꯤ ꯑꯣꯏꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯔꯤꯒꯤ ꯌꯥꯎꯗ ꯌꯥꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯒꯤ ꯌꯥꯎꯗꯕꯅꯤ ꯍꯥꯏꯗꯅ ꯃꯗꯨꯅ ꯐꯣꯔꯃꯦꯂꯤꯇꯤꯁꯀꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯒꯤ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯗꯗꯤ ꯄꯥꯎꯂꯦꯟꯂꯥꯟ ꯍꯥꯎꯀꯤꯞ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯇꯧꯔꯤꯕ ꯍꯣꯜ ꯃꯨꯚꯃꯦꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯔꯠ ꯂꯥꯏꯟ ꯑꯀꯟꯕ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯧꯔꯤꯕ ꯑꯗꯨꯒ MLA ꯃꯌꯥꯝꯁꯤ ꯀꯩꯅꯣ ꯇꯧꯗꯅ ꯃꯗꯨ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯒꯤ ꯀꯩꯒꯤ ꯊꯕꯛꯁꯤꯡꯁꯤꯗ ꯂꯦꯠꯄꯥꯎ ꯍꯥꯎꯀꯤꯞꯀꯤ ꯔꯣꯜ ꯌꯥꯝ ꯆꯥꯎꯏ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯤ ꯑꯣꯏꯕ ꯄꯥꯔꯁꯟꯁꯤꯡꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕ ꯎꯅꯕꯁꯤꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯎꯁꯜꯂꯒꯗꯤ ꯃꯈꯣꯏꯒꯤꯁꯨ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯑꯗꯨꯝ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯎꯁꯜꯂꯒꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅꯔꯛꯄꯗꯨꯗ ꯐꯥꯏꯅꯦꯜ ꯁꯦ ꯑꯃ ꯄꯤꯗ ꯌꯥꯗꯕꯒꯤ ꯐꯤꯕꯝ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯑꯩꯅ ꯎꯕꯗꯗꯤ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯣꯏꯕ ꯈꯤꯇꯪ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯀꯦꯜꯂꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯔꯥꯡ ꯎꯅꯕꯁꯤꯗ ꯌꯥꯎꯗꯕꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯇꯣꯞꯄ ꯑꯅꯗꯔ ꯁ꯭ꯇꯦꯖ ꯑꯃꯗ ꯉꯔꯥꯡ ꯎꯅꯔꯤꯕꯗꯨꯅ ꯃꯈꯣꯏꯗ ꯄꯣꯖꯤꯇꯤꯕ ꯑꯣꯏꯒꯗꯕ ꯑꯗꯨꯒ ꯂꯣꯏꯅꯃꯤꯟꯅꯕ ꯌꯥꯒꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏꯁꯨ ꯌꯥꯎꯕꯒꯤ ꯐꯤꯕꯝ ꯂꯥꯛꯄ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕꯁꯤꯗ ꯉꯁꯥꯏꯒꯤ ꯂꯩꯉꯥꯛ ꯁꯦꯝꯕ ꯁꯦꯝꯗꯕꯒꯤ ꯋꯥꯐꯝꯗꯨꯗꯗꯤ ꯍꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯃꯌꯥꯝꯁꯤꯅ ꯍꯦꯛꯇ ꯍꯧ ꯆꯣꯡꯗꯅ ꯏꯚꯟ ꯃꯤꯌꯥꯝꯅ ꯍꯥꯏꯕ ꯍꯥꯏꯗꯕ ꯃꯤꯌꯥꯝꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟ ꯑꯃ ꯂꯩꯍꯟꯅꯤꯡꯉꯤꯒ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤꯅ ꯍꯦꯛꯇ ꯅꯤꯟꯕ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯃꯤꯌꯥꯝꯗꯒꯤ ꯍꯥꯏꯇꯥꯔꯦ ꯀꯃꯟ ꯄꯤꯄꯜꯗꯒꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯁꯤ ꯂꯩꯍꯟꯅꯤꯡꯉꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ MLA ꯃꯌꯥꯝꯁꯤꯒꯤ ꯂꯣꯏꯅꯔꯤꯕ ꯚꯣꯇꯔ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯔꯤꯁꯤꯡ ꯈꯔ ꯑꯗꯨꯒ ꯃꯥꯒ ꯅꯛꯅꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯡꯁꯤꯅ MLAꯁꯤꯡꯁꯤꯒ ꯅꯛꯅꯕ ꯃꯌꯥꯝꯁꯤꯅ ꯒꯚꯔꯟꯃꯦꯟ ꯑꯃ ꯂꯩꯇ꯭ꯔꯒꯗꯤ ꯃꯈꯣꯏꯒꯤ ꯐꯪꯒꯗꯕ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯐꯪꯗꯕ MLAꯒ ꯂꯣꯏꯅꯕꯒꯤ ꯐꯪꯒꯗꯕ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯕ ꯃꯌꯥꯝꯁꯤꯅ ꯒꯚꯔꯟꯃꯦꯟ ꯑꯃ ꯂꯩꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯔꯤꯔꯥ ꯍꯥꯏꯕ ꯃꯌꯥꯝꯁꯤꯁꯨ ꯂꯩꯌꯦꯕ ꯑꯗꯨꯒ ꯏꯂꯦꯛꯇꯦꯠ ꯒꯚꯔꯟꯃꯦꯟ ꯑꯃ ꯀꯃꯥꯏꯅ ꯇꯧꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯄꯥꯔꯇꯤ ꯑꯃꯅ ꯄꯥꯏꯔꯛꯏꯕ ꯂꯩꯉꯥꯛꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯂꯩꯈꯤꯗ꯭ꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯅ ꯃꯗꯨꯕꯨ ꯂꯨꯆꯤꯡꯉꯝꯃꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯀꯃꯥꯏꯅ ꯔꯤꯖꯥꯏꯟ ꯇꯧꯍꯟꯈ꯭ꯔꯤꯅꯣ ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯦꯕ ꯑꯗꯨꯒ ꯀꯟꯇꯦꯛꯁ ꯑꯗꯨꯗꯁꯨ ꯐꯤꯕꯝ ꯑꯁꯤꯗꯁꯨ ꯏꯔꯥꯡꯁꯤꯒꯤ ꯔꯤꯖꯣꯂꯨꯁꯟ ꯑꯁꯤ ꯂꯥꯛꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯈꯥꯡꯗꯅ ꯂꯩꯔꯤꯕ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯕꯤꯔꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒꯗꯤ ꯌꯥꯔꯣꯏ ꯃꯥ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯀꯨꯀꯤ ꯖꯣꯃꯤꯁꯤꯡꯒꯤ ꯑꯆꯧꯕ ꯗꯤꯃꯥꯟ ꯑꯗꯨꯒ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯣꯄꯣꯖꯤꯁꯟꯅ ꯀꯩꯅ ꯃꯤꯌꯥꯝꯅ ꯍꯥꯏꯕꯗꯨꯅ ꯑꯇꯣꯞꯄ ꯑꯦꯡꯒꯜ ꯑꯃꯗꯒꯤꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯨꯀꯤ ꯖꯣꯃꯤ ꯀꯥꯡꯕꯨꯒꯤꯗꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯒꯗꯕꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯂꯧꯊꯣꯛꯀꯗꯕꯅꯤ ꯕꯤꯔꯦꯟ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤ ꯂꯩꯔꯀꯥꯟꯁꯤꯗ ꯑꯗꯨ ꯂꯧꯊꯣꯛꯈꯤꯕꯗꯨꯅ ꯑꯃꯗꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯃꯛꯈꯤꯕꯗꯨꯅꯁꯨ ꯉꯁꯥꯏꯒꯤ ꯅꯣꯏꯅ ꯍꯥꯏꯕ ꯑꯄꯥꯝꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯇꯧꯔꯦ ꯍꯥꯏꯗꯅ ꯁꯦꯟꯇꯔꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯅ BJPꯅ ꯀꯩꯅ ꯍꯧꯖꯤꯛꯀꯤ BJPꯒꯤ MLA ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕꯒꯤ ꯃꯈꯣꯏꯗ ꯋꯥꯔꯤ ꯂꯧꯕꯗ ꯂꯦꯡ ꯂꯧꯕ ꯌꯥꯕꯒꯤ ꯀꯔꯤꯒꯤ ꯄꯣꯠꯁꯤ ꯂꯥꯛꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯂꯥꯛꯇꯅ ꯌꯥꯝꯅ ꯂꯨꯕ ꯐꯤꯕꯝ ꯑꯃꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄꯥꯔꯇꯤꯒꯤ ꯏꯟꯇꯔꯦꯁ ꯃꯌꯥꯝ ꯑꯃ ꯃꯃꯥꯏ ꯈꯨꯔꯤꯅꯤ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯅ BJPꯅ ꯃꯈꯣꯏꯒꯤ ꯑꯣꯏꯖꯕ ꯂꯩꯉꯥꯛ ꯑꯃ ꯃꯗꯨ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯁꯤꯆꯨꯋꯦꯁꯟꯅ ꯃꯗꯨ ꯆꯣꯏ ꯆꯥꯡ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯑꯣꯏꯖ ꯑꯣꯏꯊꯛ ꯃꯌꯥꯝ ꯑꯃ ꯏꯀꯥꯏꯕ ꯃꯌꯥꯝꯗꯨ ꯂꯣꯏ ꯊꯥꯗꯣꯛꯑꯀꯥꯟꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯃꯛꯈ꯭ꯔꯤꯁꯦ ꯀꯩꯁꯨ BJPꯒꯤ ꯏꯟꯇꯔꯦꯁꯇꯒꯤ ꯑꯃꯗꯤ BJPꯒꯤ ꯒꯚꯔꯟꯃꯦꯟꯇꯒꯤ ꯃꯁꯤ
ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯝ ꯊꯝꯕ ꯍꯥꯏꯕꯁꯦ ꯊꯝꯗꯕ ꯌꯥꯗꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯤ ꯂꯥꯛꯈꯤꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁꯦ ꯍꯧꯖꯤꯛ ꯍꯦꯛꯇ ꯔꯤꯚꯣꯛ ꯇꯧꯔꯀꯥꯟꯗ ꯂꯩꯉꯥꯛ ꯑꯃ ꯑꯃꯨꯛ ꯄꯨꯁꯜꯂꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯋꯥꯒꯗꯕ ꯑꯗꯨ ꯄꯨꯁꯜꯂꯛꯄ ꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯄꯨꯁꯜꯂꯛꯀꯗꯧꯔꯤꯕ ꯂꯩꯉꯥꯛꯇꯣ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯅꯨꯡꯗ ꯌꯥꯅꯗ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯍꯣꯏ ꯁꯤꯗꯩꯁꯤꯗ ꯈꯔ ꯑꯃꯅꯗꯤ ꯍꯥꯏꯕ ꯌꯥꯏ ꯇꯦꯛꯅꯤꯀꯦꯜꯂꯤ ꯃꯈꯣꯏ ꯀꯨꯀꯤꯗꯣꯡ ꯌꯥꯎꯕ ꯌꯥꯎꯗꯕ ꯑꯗꯨꯝ ꯂꯩꯉꯥꯛ ꯁꯦꯝꯒꯦꯗꯤ ꯁꯦꯝꯕ ꯌꯥꯏ ꯑꯗꯨꯅ ꯊꯤꯑꯣꯔꯤꯒꯤ ꯋꯥꯅꯤ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯕ ꯃꯥꯒꯤ ꯃꯁꯤꯡꯒꯤ ꯀꯔꯤꯒꯤ ꯃꯦꯖꯣꯔꯤꯇꯤ ꯀꯃꯥꯟ ꯇꯧꯔꯒꯗꯤ ꯌꯥꯏ ꯍꯥꯏꯕꯗꯨꯅ ꯃꯗꯨꯅ theoretically pangang ngangbo ani real politics ta la kanda di hekta madu maitai ngak government ama maitai ngak tagi MLA mayam na lingak tu sem matam da di ngasai gi hari ba real politics ta di nangi separation adu akai sang ka doi ni aduna adugumbo oibe ada ba mayam ama tu thon be ada ba pot mayam am leibani na masi makoi masegi manung da hana ya ama mathau tari aduga ꯁꯦꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯗꯤꯁꯀꯁꯟ ꯀꯌꯥꯗ ꯀꯩꯗ ꯑꯩꯈꯣꯏꯅ ꯄꯥꯎ ꯅꯩꯅꯕꯗ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯂꯥꯛꯏꯅꯤꯗꯨꯅꯤ ꯉꯁꯥꯏꯒꯤ ꯂꯩꯉꯥꯛꯁꯦ ꯁꯦꯝꯃꯛꯄ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯏꯂꯦꯛꯁꯟ 2027ꯗ ꯏꯂꯦꯛꯁꯟꯁꯦ ꯂꯩꯕꯅꯤꯅ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯏꯊꯣꯏ ꯆꯥꯡ ꯑꯣꯟꯒꯗꯧꯔꯤꯁꯦ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁꯤ ꯑꯗꯨꯝ ꯂꯩꯔꯀꯥꯟꯗ ꯃꯤꯈꯜ ꯇꯧꯔꯛꯄꯗꯨꯅ BJPꯗ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯨꯒ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁꯤ ꯃꯇꯝ ꯈꯔ ꯆꯍꯤ ꯇꯣꯛꯊꯣꯛꯑꯀꯥꯟꯗ ꯆꯍꯤ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯊꯥ 9-10 ꯑꯣꯏꯔꯁꯨ BJPꯒꯤ ꯒꯚꯔꯟꯃꯦꯟꯠꯁꯤ ꯑꯃꯨꯛ ꯍꯟꯖꯜꯂꯛꯑꯒ ꯄꯥꯏꯔꯝꯃꯀꯥꯟꯗ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯗꯨ ꯊꯦꯡꯅꯕꯅ ꯈꯨꯗꯣꯡ ꯆꯥꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯆꯣꯏ ꯆꯥꯡꯁꯦ ꯑꯗꯣꯝꯗ ꯑꯣꯜꯂꯛꯀꯅꯦꯕ ꯑꯗꯨꯗ ꯑꯗꯨ ꯀꯩꯅꯣꯗꯨ ꯆꯣꯏ ꯆꯥꯡꯗꯣ ꯑꯣꯜꯂꯛꯄ ꯂꯣꯏꯅꯅ ꯑꯃꯨꯛ ꯂꯩꯉꯥꯛꯁꯤ ꯑꯃꯨꯛ ꯄꯨꯁꯜꯂꯨꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯌꯥꯅꯗ꯭ꯔꯤꯕ ꯃꯌꯥꯝꯁꯤ MLA ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯐꯣꯡꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟ ꯇꯧꯔꯤꯁꯤꯗꯤ BJPꯒꯤ MLA ꯁꯤꯡꯗꯒꯤꯅꯦꯕ ꯏꯍꯥꯟ ꯍꯥꯟꯕ officially ꯂꯥꯎꯊꯣꯛꯇꯨꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯋꯥꯐꯝꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯁꯟꯗꯥꯏꯅꯗꯅ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯍꯧꯗ꯭ꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯂꯩꯉꯥꯛꯁꯤ ꯁꯦꯝꯗ ꯌꯥꯗꯦ ꯂꯩꯉꯥꯛ ꯑꯃ election ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯊꯥ 10ꯗ ꯑꯣꯏꯔꯁꯨ ꯆꯍꯤ ꯑꯃꯇ ꯑꯣꯏꯔꯁꯨ ꯊꯥ 9ꯗ ꯑꯣꯏꯔꯁꯨ ꯂꯩꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯅꯤ BJP ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡꯁꯦ ꯀꯥꯛꯄ ꯉꯝꯗꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯂꯩ ꯑꯗꯨꯅ ꯂꯩꯉꯥꯛꯁꯤ ꯄꯥꯏꯍꯧꯗꯕ ꯌꯥꯗꯦꯅ ꯄꯥꯏꯁꯜꯂꯨꯔꯀꯥꯟꯗ ꯏꯔꯥꯡꯁꯤ ꯑꯃꯨꯛ out of control ꯆꯠꯈ꯭ꯔꯤꯕ ꯃꯇꯝꯗ ꯏꯔꯥꯡꯁꯤ ꯑꯃꯨꯛ ꯅꯧꯅ ꯍꯧꯔꯛꯇꯅ ꯉꯁꯥꯏꯒꯤ ꯀꯨꯀꯤꯒꯤ ꯀꯔꯤꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯈꯨꯠ ꯅꯣꯡꯃꯩ ꯏꯀꯥꯞ ꯀꯥꯞꯇꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯥꯞꯄꯒꯤ ꯄꯣꯠꯁꯦ ꯂꯥꯛꯑꯀꯥꯟꯗꯗꯤ ꯑꯗꯨꯝ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯀꯗꯕꯗꯨ ꯂꯩꯕꯅꯤꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯁꯦ ꯁꯦꯝꯃꯛꯄ ꯇꯥꯔꯒꯁꯨ ꯂꯩꯉꯥꯛꯁꯦ ꯁꯦꯝꯃꯛꯄ ꯇꯥꯔꯒꯁꯨ BJPꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯦꯁ ꯑꯣꯏꯕ ꯄꯣꯠ ꯃꯥꯒꯤ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯒꯅꯤ ꯁꯦꯝꯗꯕ ꯇꯥꯔꯒꯁꯨ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯤꯒꯤ ꯃꯈꯥ ꯄꯣꯟꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛꯇꯤ ꯂꯩꯉꯥꯛ ꯁꯦꯝꯕ ꯁꯦꯝꯗꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯁꯦꯝꯃꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯒꯤ ꯄꯣꯠ ꯉꯔꯥꯡꯃꯛꯇꯗ ꯎꯅꯔꯤꯗꯨ ꯁꯕꯀꯤ ꯁꯥꯊ ꯁꯕꯀꯤ ꯕꯤꯀꯥꯁ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯁ꯭ꯂꯣꯒꯥꯟ ꯃꯈꯣꯏꯒꯤ ꯊꯤꯝ ꯍꯥꯟꯅꯗꯒꯤ ꯂꯥꯛꯏꯕ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯄꯨꯟꯅ ꯍꯣꯠꯃꯤꯟꯅꯕ striving together and inclusive development ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯄꯨꯟꯅ ꯋꯥꯃꯤꯟꯅꯕ ꯄꯨꯟꯅ ꯅꯣꯝꯃꯤꯟꯅꯕ ꯄꯨꯟꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯨꯃꯤꯟꯅꯔꯒ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯈꯟꯅꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯃꯅ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯃꯄꯨꯡ ꯑꯣꯏꯅ ꯉꯔꯥꯡ PTIꯒꯤ ꯀꯩꯒꯤ ꯔꯤꯄꯣꯔꯠ ꯇꯧꯔꯤꯁꯨ peace and progressꯀꯤ ꯃꯇꯥꯡꯗꯅꯤ ꯈꯟꯅꯔꯤꯁꯦ ꯍꯥꯏꯕꯁꯦ ꯑꯗꯨ ꯑꯩꯈꯣꯏ peace and progressꯇꯣ ꯈꯟꯅꯔꯀꯥꯟꯗ ꯃꯗꯨꯒꯤ peace and progressꯀꯤ ꯈꯟꯅꯕꯗꯨꯅ ꯃꯥꯒꯤ ꯃꯩꯔꯧ खिदंग मागी ममुन फारकपा टाइमिंग अमा मतम अमा लाकपा मतमदुददी अदुगी पीस प्रोग्रेस की मखोइना खनरिबा अहानबगी ngarang unadana खनरिबा जिदगी खिदंग गेनो तौरपा तारगदी लेंगा अदो दुम लाकपा यायबा मखोइना पामिबा इलेक्टेड गवर्नमेंट हाइबदो अदुम ओइरकपा याय अदुना हौजिक फावबगी आइगी यामना स्केप्टिकल ओइबा हाइगद्रा सिगी नाक येट मयाम सि येंग कांददी लेंगाक सेमबा सेमदबसे 50-50 नि नै दुमाइन थमजगे तंस